आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthomba Birena hairi Rajya sida laiminariba kanglup khudingmak izat laina hingminaba ngamnaba sarkarna honari hayengdagi haugadawriba anauba sahi English ngani kuni thoina lakpada Rajyapal amasung Mukhyamantri yauna lusingba kayana yaifa paujal pirakli Rural Development amasung Panchayati Raj Mantri Thongam Biswajitna Langmaidong CD Block ki Block Office Building ngasi sangakhre Manipur da ngasi COVID-19 gi anoba case tara thengnare adum oinamak miyoi amata sikhibagi paw leite amasung lebak sida sahi tara manga dagina tara nipan phawbugi manungda leiba angangsingda COVID-19 gi vaccine kapnabagi damak Cowin portal da register tawba hayengdagi hauragani Leibak sina COVID vaccine dose ko tisa mayang khayaw na kap na bahonari ngay sayrak asida anoba corona variant thorak le hari basina amuka sunung nang bapokhalle. Piba masida ikoy na tabiri ba miyamda hek yaba makaya thuba matamda vaccine dose na kapthok pinaba masong atopa miyoy sing vaccine kapada mateng pang binaba apil tawzari. Laisat asida gingakthok na ba asamba thawong ohum asi inbiyo, face mask upiyo, foot taruki social distancing thambiyo, maymit amadi khusa seng na hamdok piyo. COVID-19 ga mari lay na ba ipaw singi damak, National Helpline Number sing 011239788046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyo Hauzik mapung oiba paw Mukhyamantri Nongthomam Birena hairi Rajya sida laiminariba kanglup khudingmak izat laina hingminaba ngamnaba sarkar asina honari Thawbal jila gi Lilong Usoipokpida Hus House ama sanaba jatra hunbagi tharomda ngasi Mukhyamantri na hai Rajya sigi mising yamjadaba kanglup sing kanagumba matana tathita oina tawba amasung hanthana yengba yaroi mangna hai Kendra gi Selthu Mantraloy gi makhada lupa koti 10 changna sagadaba miyoi chamari nifumapan leiba yaba Hus House asina matam kaya gi mamangdagi mitai pangal singna mangjarakpa manglan mangphaunaba ngamhalagani tharomduda Mukhyamantri na mafam adugi nahasingna higher education gi lamda hena mai onsilaknaba amasung skill development ta hena thawaya honaba sarkarna honaba yaba honagani haina phungdokhi Aikoi positive voice negative voice no aikoi minority line koi di sondhara bani koi di yambina bani te akoi di adu ko kan kan na koi se son of this way lam sigi am pride no lam sigi na ta am pride with pride with pride izat ko no nahi izat ko no nahi anantara handana tawba hangana tawba madu hak aikoi gi government se le nge de ananta ya akon to to yaro akan mani ga na pani masua decency le de ne ko Rajya gi Minority Affairs na sinduna pangthokhiba thorom aduda State Hajj Committee gi Chairman Abdul Salam MLA Y Antas Khan Hanagi Mantri Abdul Nasir MLA L Susindro amasung atay official sing saruk yakhi Hayengdagi haugadawriba anoba sahi English ngani kuni thoina lakpada Manipur gi Rajyapal amasung Mukhyamantri yauna lusingba kayana yaifa paujal pirakli mahaki paujelda Rajyapal na Ganesan na hai anoba sahi lakpaga loinana Manipur gi miyam nungai yaifaba oirasanu Anoba sahina lakpada anoba wakhalon kaya ga loinana nungsi sana na hingminaba oirasanu loinana sayetnaba kaya loisinduna tungda lakadaba numitsingda haraw tayam laiminarasi hairi Mukhyamantri Nongthomam Birena mahaki paujelda hai anoba sahi lakpaga loinana Manipur gi miyam haraw tayamna amadi yaifa marang kaina leiba oirasanu haukiba sahi English ngani kunmathoi asi saukha thorang paikhatpada kumang jawsinba sahi ama oikhi sahi asida haksel shiksha amadi tonga tonga sector gi saukha thorang kya paikhatkhi Anoba sahi English ngani kuni thoya sida amuka hena mipum khudingmak ki thamoida nungai yaifaba purakpa oirasanu amasong khurau thangba kaya kokpa oirasanu hairi Anoba sahi lakpaga loinana aikhoina pangthoke khanba thaba khudingmak pangthokpa ngambaga loinana mipum khudingmak ki marakta nungsi sanana leiminaba oirasanu hairi Manipur Vidhan Sabha gi Adaksa Yumnam Khemsana mahaki paujelda hai anoba sahina lakpada Manipur miyam gi marakta anoba asaga loinana santi chaukhotpa amasung tangdu leitaba purakpa oirasanu Mahaki paujelda Works Mantri Thongam Biswajit na hai anoba sahi English ngani kuni thoina lakpada Rajya sigi miyam nungai yaifaba punsi ama purakpa oirasanu
sahi asi lakpaga loinana raija sida laiminariba aikoi khudingmakki marakta santi amasung chawkhatpa oirasanu hairi lawu singu mantri oinam lukhoina mahaki paujelda hai anoba sahi asi afaba thabak tawbagi khwaidagi faraba sahi amane haukiba sahida tawkiba afaba thabak singi khudung induna lakadoriba matamsingdasu afaba thabak tawminarasi hairi शिक्षा मंत्री सौरभ खाइबम राजन महकी पाउजेलदा हाई अनोब सही लाकपदा राइजा सिदा हौजिक थेंगनारिबा कोविड-19 की अवाज सैथेंग पुमनमक जोई तौबा ngमननबा ईश्वरगी मफमदा खुरुमिनसी अमदी मियामगी मरकता नुंगाई याइफबा अमदी नुक्सी सानबा पुरकपा ओइरसनु बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवीनसु अनोब सहीना लाकपदा मणिपुर की मियाम शांति लैबा तंगदु लैताबा अमसुंग चौखटपा पुरकपा ओइसनु हाइरी मणिपुर प्रदेश कांग्रेस कमिटी एमपीसीसी नसु अनोब सहीना लाकपदा याइफा पाउजेल पीरी MPCC की प्रेसिडेंट एन लोकेन थोकप जेरोल अमदहाई अनोब सही इंग्लिश अंगनी कुनिथोइना लाकपदा इंग तप्पा शांति लैबा हिरम खुदिंगदा साउखटपा लमदम अमा ईश्वरना पिनबीबा ओइरसनु मणिपुर पीपल्स डेमोक्रेटिक फ्रंट शिवसेना मणिपुर स्टेट कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल मणिपुर प्रदेश तृणमूल कांग्रेस कमिटी नसु अनोब सहीना लाकपदा याइफा पाउजेल पिरकली आकाशवाणी इम्फाल की इपाउ कांगबुना पुथोकसबा सही लोइबगी अखनबा थौरम अरीबा सहीबु हंगना येंगबा अमसुंग अनोबा सहीगी याइफा पाउजेल हाइबा अखनबा थौरम अमा ngasi नुमिदांग पुंग 8 मखाइदा संदोकनी थौरम असे आकाशवाणी इम्फाल की कंगला अमसुंग संगाई चैनल अनिमक्ता ताबा फंगनी YouTube चैनल AIR न्यूज इम्फाल दसु थौरम असी लाइव स्ट्रीमिंग तौगनी लेबा असिना निमतंगलकपा सही हुंबुद्रा मंगा सुरकपगा मरी लेनना पांगथोकपा आजादी का अमृत महोत्सव थौरम की सरुक अमा ओइना इराई नुमित खुदिंगी अखनबा क्विज की थौरम लेप्तना संदोकतुना लाकली ngasi quiz ki dama quiz master da khusin nazari tabiriba singbu ngangom kiranna taramna oksari आकाशवाणी इम्फाल की पाउकांग बोमसुंग राज्य के आर्ट एंड कल्चर डिपार्टमेंट पुण्य सिंजबा आजादी का अमृत महोत्सव क्विज प्रोग्राम की 29 एपिसोड की वहंग हंगजरी वहंग अदुदी एंग्लो मणिपुर वार लिसिंग मसनिपान मरफुतरा माथोइदा ममा लेबा किनिंग तमंगाक नबगिदमक लानफमदा थवाई थाखिबा मपा मचा अदु कना कनानो द क्वेश्चन इज हु वेर द फादर एंड सन who got martyrdom on the battlefield of the Anglo-Manipur War 1891. Aikoi ki email address airimfalnewsquiz@gmail.com da isagi ming laifam amadi contact number galoinana adongi paukhum thabirau. Mamang irai numita quiz program asigi kunsuba episode ta hangjakiba wahang. ICS exam pass tawkiba anishuba bharat machadu kanano mahakna karamba sahida pangtokkiba Indian National Congress ki mifamda sababati oiki. Wahang asiga suma paukumdi Ramesh Chandra Dattani mahakna Englishing masanipan marfutara mapan pangtokkiba Indian National Congress ki mifamda sababati oiki haibashini. Khwaidiga hana suma paukum pirakkiba miyoi ahum khangatchare makhoi singadudi ahanbu winner na wangkai pukramam leiraktagi Laisam Suraj Kumar ni. All India Radio Imphal News Unit amadi Department of Art and Culture Government of Manipur ani nasinduna pangthokliba Azadi ka Amrit Quiz Program asina Bharat Ningtam Landa asobu thodang kya laukiba athauba athobi kya gi maramda khanganbada chauna mateng pangli asigumlaba yamna kanaraba tharam asi mapung fanangidamak miyamna saruk yavinanaba appeal tawjari ani shubu winner na Purana Rajbari Nongaibungdagi Rajkumar Garen Singh ni ahum shubu winner na Khangabok Cherapur dagi Saikhom Gaurkesor Singh ni winner singda congratulation pijari loishilakpada ngasigi kunmathoi shubu episode ki quiz ki wahang amuk hananing singjari Anglo Manipur War lising masanipan marfutara mathoida mama leba kining tamangak nabagidamak lanphamda thawai thakiba mapa macha adu kana kanano. The question is who were the father and son who got martyrdom on the battlefield of the Anglo Manipur War 1891. ताबीरिबा पावसे आकाशवाणी इम्फाल दगिनी रूरल डेवलपमेंट अमसुंग पंचायती राज मंत्री थोंगाम बिस्वाजितना लांगमैदोंग सीडी ब्लॉक की ब्लॉक ऑफिस बिल्डिंग असी संगाख्रे संगाबगी थौरमदा वांगांगबदा श्री बिस्वाजितना हाई खुंगंगी लमदा SDO अमदी सीडी ब्लॉक की मरु ओइबदु सरकारना निंगथीना खांगी राइजासिदा लैरिबा अपुनबा सीडी ब्लॉक हुंबुद्रा की मनुंगदा कुन अमदी अन्नौना सेमगतपनी मियामगी खुदोंसागदबा येंगलगा लेमहौरिबसिंग अदुना सेमजिन साजिनबगी थबक सथखिबनी मांगना हाई महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट याउना
Pradhanmantri Narendra Modi na miyamgidamak haudokiba tongan-tonganba schemesing blogsing asina miyamda phanghanbagi thabak tawribani. Miyamgi khudongchanabagidamak sidi blogsingda waraba pa leirabasu athuba matamda sarkarda khanghalaknaba Sri Biswajitna appeal tawri. Raija si yauna laiba asida tamthiraba COVID-19 gi laicha sandorakpada madubu laksinaba honabada Pradhanmantri Narendra Modi na lawkhiba thaudang adugidamak Pradhanmantri bu thagatpham thoi haina sumahang makha takhi. Rajya Sabha ki MP Maharaj Leisemba Sana Jaubana hairi Manipur da khundariba tongan-tonganba phurupsingna apunba Manipur semgatnaba honabada lawkhiba thabaksing Manipur gi itihas ibasingna yauhanaba honafam thoi. Imphal da A Brief History of Manipur Pre-History to 1972 AD haina mingthonba lairik ama Imphal da phongbagi thoramda Maharaj Leisemba Sana Jaubana hai Manipur na British ki makhuta lan mai thiraba matungda Jubraj Tikendrajit Manipur dagi nanthokduna atopa lebakta sen khinaba honaba thaudokta Manipur gi tangkhul singna chawa thaudang lawkhi haiba warising tangkhul khungang singda chatpa matamda hakthengnana thengnarai singtam ani gi apunba wari yauba phunga warising haujiksu singi khul singda chinthang yaina linari madu Manipur gi itihas ibasingna maru oi haina lawduna itihas ki seda chanchillabadi Manipur gi apunba gi saktam sagatpada hena mateng oigani. Amaromda tampakta leiriba mitei pangal singna Manipur gi damak lawkhiba thaudang sing thijinduna itihas ki sena singda isinba tangai fade nupi landa mitei pangal nupi singna karamna saruk yakhibage haibadu hena thijinba tai. Hanagi Art and Culture gi Joint Director oiramba Sapam Baigana iba lairik phongbagi thawramaduda Kangla Fort Board ki member Professor N. Joy Kumar amasung Editors Guild Manipur gi President Khogendra Khomdramna singba saruk yakhi. Manipur da ngasi COVID-19 gi anoba case tara thengnare adum oinamak miyoi amata sikhibagi paw leite raija gi haksel bibak na ngasi numidang wairam thokpa cherol amada hai ngasi punna sample lising ama supna marifuma pan test tawbada miyoi tara adu positive oiba thengna khibani positive oibagi sang sada sino dasmik mapani masi tharaga raija sida COVID-19 positive oikhiba mi gi masing lak ama lising kun manga satret marifuni pan sure miyoi lising ani supna ani leikhidre hariba matam sida miyoi ama naba pharaktuna discharge tawkhi Masi tharaga naba pharakpa migi masing lak ama lising kulhumdoi changwa marifu taret sure naba pharakpagi sangsa da marifu darani pandasmik ani mangani haujik active case sama humudra mapan leiri. Maitai mitai bu scheduled tribe list salhanaba Manipur Sarkar na kendra da prastab tawbinaba scheduled tribe demand committee Manipur na Rajya Sarkar gi pungning singsilli. Dabi asi hena kansin bagi saruk ama oina tha asigi kuntaretagi kunipan phawba total shutdown gi khongjang changsinki. Adum oinama khongjang adugi phol haujik phawbugi oina phangba ngamdri makha tana su khwainhambangi ima kaithel phambi yauna atai lup kaya na su khongjang kaya sangsinki maitai mitai bu scheduled tribe ta salhanduna yelho phurup ama oibagi sangbidan gi ngaklo pihanbagi tangai fadaba adu yenglaga dabi asi scheduled tribe demand committee na tawbani hairi dabi asi phangdriba phawba makha tana khongjang changsinki gani haina committee asigi cherol amana hairi Akashbani Imphal dagi paukta biri Laiba sida sahi tara manga dagi na tara nipan phawgi manungda laiba angangsingda COVID-19 gi vaccine kaamnabagi damak Cowin portal da register tawba hayengdagi hauragani. Haksel Mantraloin hai Cowin da register tawbagi kudongsa daba laiba singna manak nakpada laiba registration tawpam singda masa laklaga register tawba yagani. Pradhanmantri Narendra Modi na tha asigi kunmanga da laiba asida pikiba mahaki warolda sahi matang asigi angangsing hida kapagi thabak January 3 dagi haugani haina laukthokibani. Marak asida leibak sinba thungna chathariba COVID-19 gi vaccination drive asida haujik phawbada vaccine asigi dose ko 95 gi mathakta kapa ngamkhre pandam asi yohanaba honabada kathokpaga loinana thabak tawkhiba doctor sing vaigyanik sing healthcare worker sing amadi frontline worker sing bu kendra gi haksel mantri Mansukh Mandaviya na thagatpa phungdokhre aroibada maroiba paw amuk hana Mukhyamantri Nongthomam Birena hairi Raija sida laiminariba kanglup khudingmak izat laina hingminaba ngamnaba sarkar na honari hayengdagi haugadoriba anoba sahi English ngani kuni thoina lakpada Rajyapal amasung Mukhyamantri yauna luchingba kayana yefa paujil pirakli Rural Development amasung Panchayati Raj Mantri Thongam Biswajitna Langmaidong CD Block ki Block Office Building asi sangakhre Manipur da ngasi COVID-19 gi anoba case tara thengnare adum oinamak miyoi amata sikhibagi paw leite amasung Laiba asida sahi tara manga dagi na tara nipan phawgi manungda laiba angangsingda COVID-19 gi vaccine kaapnabagi damak Cowin portal da register tawba hayengdagi hauragani paw loijare